Gaikhangam ki mahutta MLA Tian Haukipu Manipur Pradesh Congress Committee ki President oina hapkre. Sanjit Misi ki matangda tehelka da phonokhiba photo singa du Human Rights Alert ke Executive Director Bablu Loitongwam na pi khiba photo singni haina mahak masana court ta phongdokre. Amadi Manipuri ki upspa lokholabadi khongjang handokani haina irom chanu Sarmila na ngase Delhi gi Patiala House Court ta phongdokre. Kurumjari ISTV paumiyeng tabiri basingmutaram nokchure hauzima pungi bapau Gaikhangam ki mahutta MLA Tian Haukipu Manipur Pradesh Congress Committee ki President oina hapkre AICC ki President Sonia Gandhi na mahakpu President khanle haina AICC ki General Secretary Janardhan Dwivedi na cherol ama thokre Sai Court AC dagi mikhal da mai paktuna hauzik MLA oiriba Tian Haukip hana Minister oirambagi mathakta Speaker chu oirami Panbayai Congress ki dissident MLA Singna party ki President Sindok Pagal Luinana Minister Khara Sindok Chinjin Taunanaba AICC ki President amasung Vice President da Hakthengna Chatuna Unarubani Madugi Tungda Chief Minister Okrami Bobi amasung MPCC ki President Gaikhangam Delhi da Anirak Kauduna Wari Sanakraba Matungda AICC na President ki Pharmacy Gaikhangam dagi Loktoklaga Tian Haukip ta Sinana Bakhan Khibani Minister Singh Sindok Chinjin gi Matang da su AICC na April ki ahan basayol da soidanamaki thabak lokholagani haina Congress manungdagi phangba pawgli khunamana phongdokle Insolisingani mapan gi July ki tangkulum doida BT rota thokiba nongmai kapagi thogdokta laikhidraba Sanjit Misi gi matangda tehelka pause da phonglokiba photo singadu kanana pikiba photo no haina miyamna chahi kaya khorangna khangningduna lakiba du Human Rights Alert ki Executive Director Bablu Loitongwamna pikiba photo sing oiramle Wapama Singasi Bablu Loitongwam masana District and Session Judge ki court ta phongdokre Sanjit Misi ki matangda hauzik chathariba trial sigi witness oina ngasi Bablu Loitongwamna ma ki zaban pibada makatana phongdokibada photo sing adu mangonda pirakhiba miyoi adugide maming matha haidokpiganu hairakpadagi photo kakiba miyoi adu kanano haibadi court ta haidokhide chathariba case asigi matangda Head Constable Herojitna Mag masana hat pani haiba wafam thamlaklabanina laikhidraba Sanjit ki mama Taratombina case asi makatana thigatpinaba hairakkhibagi matungina Taratombi ki maikeida lebliba council khaidem manina wafam si pukhalaki CBI ki council oiriba ibomsana haikhibada hauzik chathariba trial asida asoiba karisu leite Head Constable Herojit ki zaban hana piduna sar sit semkhrabani hauzik makatana just na pirakpa rai gi matungina thizinba thizindaba haibadu lepakkani haike Hauzik sathariba hearing matang thagi tang tara mangada sathanaba matam lepkre Amoromda Sanjit Misi ki matangda makhatana thizinanaba Sanjit ki apokpe Taratombina court ta wakalakhibagi wafam adu yagadra yaroidra haibadugi rai hayeng March ki tang kuntra da haidoknaba just na reserve tawduna thamkre adana pungama ani changna argument tawre Taratombigi side degi ahapna Supreme Court ke ruling ma amon puthoktana 173 crores aita further investigation Togonami, Share the City 173 crores, Makada, further investigation Togada, cases Chatazaragasu, Kyle Chatazaragasu, further investigation Togada, Kaide, and the Supreme Court, Haigaman, Chicotoya, Adide, Koya, Herojit Kukenasu, Madodum support Tore, at the CBI Kukenasu, further investigation Checo, no direction period, they could get to Kaide. Only thing, Moy Nipangi Lakikan Tanadi, Masi 173 crores after further investigation to which is Chumde, Chumoy, Haidana, Maduri Mopia. At the Punamak Mayaman, Punamaka, Tarabakanda, or Narise, Haye, Aditan Confase, as if I do again. At the further investigation to Hibachina. Tau na haiga ribra natraga further investigation tau hai bache aina haiba ngamde matakta ko to chalu haiga ribra aduna chingma punam ado tawrani Irom Sanu Sarmila ngasi Delhi gi Patiala House Court ki Judge Harvinder Singha gi mamang da puthokre Sarmila na mahak siba pamde ma ki punsi aduki matik nungsije haina court phongdokre magna makha taraduna
AFSPA Manipur gi miyam da piri ba chaitheng asi urubadagi ingso lising ani gi November dagi tamthiraba ek asi lokthok triba fawba chara henbagi khongjang sangsilakpani khongjang asi crime nate asigumba khongjang asi jati gi mapa Mahatma Gandhi na su sathake AFSPA asi hek lokthokpaga mahaki khongjang handokani Makpu sahi kaya court ta putoktuna hanjin trial tawbasi yaningde khongjang si miyoibagi hak tanba maram sabani democracy gi wan thok leitraba military rule chatpa lamga pangkhak oiraba Manipur dagi Armed Forces Special Powers Act lokthokpa tangai phade aina si miyoibana sembani amuk hana semdokpa yai maki wakhalol asi UNO gi human right activist singda yauhanbada ayaba pibinaba amade Prime Minister Narendra Modi ga unabagi apamba adu just thamke Just na makata na trial hayang nungtil pung tarani thoy makhaida puthok na ba matam lepkre Langol Reserve Forest Area da leiriba myoy sing hongdok hanana ba department na notice pi khibagi mayokta lam khopsiliba singna court ta case oina thangalakle hari handak sat kiba March ki tang kuntaruki numidang wairam da Langol Reserve Forest Area da mai tharam ba du chap sana jingnaba myoy di leire hari adumoina mag uhoba yaudabana action lokhat pangam dabani haina Range Forest Officer Sadar Hills Sukham Ratan Kumar na ISTV News da phongduragle handak sat kiba tang kuntarukta Langol Reserve Forest Area da mai tharambadagi lam hectare tara romda hoba u pambi kaya chakre mai chakraba mafam singda Forest Department ki miyoy singna hakthengna na chatuni yangsinkre asigumba thodok sing asi matungda thoktana ba Joint Forest Protection Committee ga loinana thabak paikhatna ba honaragani haina Range Forest Officer Sadar Hills Sukham Ratan Kumar na ISTV News da phongduragle mak namakha taraduna Reserve Forest Area da lam khopsiliba sing handokhinaba notice thakrabasu ngasi fawba khunda sinduna leiba yaure Forest Department ki manpower watpana makoibu takthokpa ngamdana leiri Reserve Forest Area gi lam pithokpa si Forest Department na ngamde Ministry na ayaba pigadabani phibam sida Housing Department asina sab saba thabak lokhatpa ngamdana leiri haina phongdorakle magna makha taraduna lamai thaba haibasi aina yadaba thabak amani thengnarabadi akanba cherak phangani haiba wafam thamlakle Sahi asida Langol Reserve Forest Area da mangarak hana lamai chakibagi thodok singdi kanba ngamki tang kuntarukta mai chakiba adudadi matam sana kanba ngamhokide lamai tharamba asigi maru oiba maramdi Reserve Forest ki area da myoy kharana lam khopsinduna khun tanana ba honabagi thoksil oigani haibagi thajabalai haike si matam jana khoina kalamdaba taragadi masidagi sandokiduna koi lamdeng adagi Langon gi koi compartment number 3 da leiriba koi Langon ningthau aswaibu loinamok samnaba yabagi point amani khwaidi wangba matuni chaise Reserve Forest haibasida koi market pu purga chatpa yade adubu masi accidentally masi kanagumba kharana angang singna nataga kanagumba kharana masi sangaga koi thakpa khundu ombadagi masi tholokpa oirambasu yai Langon gi oina flying scout khara koina semaga thamgre group oina adana moina matam jana hek khangbaga paw binaraga telephone binadana khona dan tawraga just khudak da koina initial stage da muthal hobun ayambani tungdadi mai jakka bagi yaba singda make maru mukatana hena sandukna chakpa yabagi thabak singje khoi leiriba surrounding leiriba people singsina maji khandhabiraga mai kaigumba ma churup thakpadu oirasu nataga kaigumba ma mai aigi hingonda mai thabadu oirasu masi section na aduga masi samnagi gedra nataga samnaroidra haibase yarigedi mai thadabana khwaidagi hena phai Manipur Police da Sub Inspector oiba police personnel amana imung manunggi wahogdagi manaw nupa thokpa naha ama nongmaina kaptun hatkre khoisauna raba miyamna mihat padugi mayum thugai kre thodok thokumdagi phangba pawgi machungina laikhidraba mi adugi maming laishram chinglemba alias naupa sei kuntaruk apokpa Govin kawe Thangal Bazar da Castrol dealer da data entry oina thabak tawbani maku nongmaina kaptuna haliba SI adugi mamingna laishram Birjit Sahi Kuntra Apokpa Dr. Ranbir Kawe Apokpa Dr. Ranbir Rimski Pediatric Department ta thabak tawutanatana laikhidraba chinglembagi Apokpa Gobinga masil manawni hari ngase yupung 13 rom tabada Laishram Birjitna chinglemba Maruti Swift car angoba machu amada mayungi thongal-dagi phaduna pukhraga Mongsangi area da nongmaina kaptuna hatlaba matungda mak masa singjame police da surrender tawke Laikhidraba chinglembagi thabakta nongmai maru ani amadi faiganda nongmai maru ama panki hare thawdo adu tabadagi masing yamlaba lamdam adugi myoy singna Laishram Birjit ki mayum chaungna amanga tathokanki mafamduda leiramba pochai singsu thugaibatun natana car amasu amanga tathokanki Laikhidrabagi imung manungna thawdo asi khamthengna pende mamangda su Birjit na chinglembagi imungda toina sangatuna khana chainaba thokida lei
मिहात पा मखोई की मखुत सिनबियु मतिक चाबा चैराक पिजगे हाइना पेंदबा वफम कया फोंदोकनखे हौदोसिगी मता सिंजमे पुलिस ना केस मा लौकटखिबगा लोइनना थिजिनबा हौख्रे Kaibul Lamjau National Park ta leiriba sangai ngasidagi masing thiba hokre Wild Protection Forum Forest Department amadi park asigi akoibada leiriba club NGO singa khusamna duna ngasi ayuk pung 5 dagi ayuki pung 8 phawba park asida tower kuntra marida mioi ani anina binocular amadi distance finder sizina duna masing thikhe mapung oina park asigi mayai da leiba paboting amadi second IB da masing thikhe Principal Chief Conservator of Forest PN Prasad Su Laktuna Sangai Masing Thibagi Thabak Yangsinke PN Prasad na ing solusingani tara hundoida masing thikraba matung ing solusingani tara tarukta masing amuk thibani Khunja singamadi department ki maikei dagi phangba report ki matungina sangai gi masing hengalakani haiba thajabelei Haujik masing thiribasi tangkak ahum thokna March kunmathoi amasung April ani da su pangthokani haire Hana department asina kondaba tabul mamang da leiba jawalam jaw amadi segmai zingi laifum lekta su sangai masing thigani karigumba mafam aduda sangai lerama thengnarabadi wildlife ki state board na mafam asisu protected zone oina lauthoklagani haike sahi amgi manungda population di yam na hengre makoi found yam site togre do census di si chahida kebul lamjao gi census homework toraga atai mafam ani gi su census togani first time census togani amadi jawalam jawne ade amadi laifam pum nam adu mafam ne adu ani da su togani hana kari su ada census todwa khoi adu forest department Sinmi singi phangpham thokpa kudong saba singa du department ke employee singna thoksa dabadagi thintarabadi chap saba thabak lokhatkani haina labor and employment ke minister I Hemosandra na phongdukre Manipur Building and Construction Worker Welfare Board na sinduna Imphal West ke DC complex ta pangthokhiba registration of building and other construction workers singi oiba sayol ani gi oiba awareness program hogdokpagi thoramda MLA Laishop Ibomsa yauna mari leinaba official ke asu sarukya ke minister Hemosandra na makhata na phongdokibada Manipur gi sinmi sing sakwat hanbada Make in India Make in Manipur na chawna mateng oigani department na sinmi singi kari kudong saba phangba yabage habadu ningthina khangan ba tangai phade haike Phajana mathok tawbiyo asyenga potu puthokpiyo aduga yamna deserving oiba sinmi mayam ase yam laida na leijaba akoina mateng pangba yaba angang ilai tamgi oiba sigiba nagiba tho permanent disability awamadagi taadna shokna tabak shuba ngamdaba kangbu yawi makhut kakhiba yawi makong shokhiba yawi adi angangsing laik tamdaba khona nabagi madugi lairiba niyomda lairiba mayam ase phajana awareness ama lairaga yam program ni ngasai amonda permission ni kari permission ni reino na ai chai mari mamangda ni ya ga hujikta ni rei ni ma ju chai mari hau kanda Thoromadura sarugya kiba MLA Laishobi Bomsana Manipur gi leiriba Labor and Employment Department asi yamna pikpana maram oiduna hiram khudingmakta khudong sadaba mayoknagani department asi pakthok chakthok halabadi sinmi singda hena kana hangani haike Manipur Sarkar Labor Department finest people department of the masi final activity masi major department koina ma aina handal assembly session mudi kudokte Scheduled Tribe Demand Committee na Maitai Mitaibu Bharat Sangvidhan ge article Saum Nifuni Thoi Clause 1 gi makhada Scheduled Tribe ki Yelhomi singi list ta jalhalu haina ing solusingani taramathoi gi December gi aroiba saruktagi sangshilakpa khongjang gi sarukama oina Manipur gi mafam kayada Maitai miyam ga khana nainaba amadi tanabagi campaign leptana sathari haina Scheduled Tribe Demand Committee of Manipur na thadorokpa cherol amana khangalakle haujiga tenma prem tanglokjari
Mountai's Coaching Center, Chingmerong for Class 7 to 10 BOSEM. Admission open for subject Maths, Science, Social Science and English. Counseling and interactions with different selected well-known leaders on every Saturday after the coaching test. Special features: 20% fees discount for students securing 80% and above in the previous exam. Fee structure Rs 8,000. Please contact 9612363 Combined tutorials for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4 April 2016. 2 months Sainik, Navodaya and Outsider during vacation course CBSE class 9, 10 and 12. Class start from 1st May 2016. When service separate hostel available for both boys and girls. For details, please contact Combined Tutorials Office, Sagoldan Moirang Merakmachin Bus Parking Impal. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu ब्रेक मतुंग में मुतराम नोकचरी श्री श्री गौरांगा महाप्रभु की समंगा कुंठ्रामदि सुबा मपो कुमोन अमदि होली की थौरम वेस्ट बंगाल की नदिया डिस्ट्रिक्ट लेबा नवदीप की श्री श्री अनुप्रभु की मंदिर दा हौखिबा तांग 19 दगी कुनमरी फावो पांगथुखरे राष्ट्रीय बेगचंद्र मेमोरियल ट्रस्ट न सिंधुना पांगथुखिबा थौरम अदुदा मणिपुर दगी लाकपा मियोय लिसिंग कयाना सरुक याखे तोंगान तोंगान बा ग्रुप सिंगना वारी लिबा नित्यराज बसंतराज देवराज अमदि गौरलीला सिंह पांगथुखे यावसंग हौबा नुमित्ता मियामना सरुक यादुना यावसंग मै थाबगी थौरम अमदि थाबल चोंबगी थौरमसु पांगथुखे होली पाला ओइना ब्रह्मपुर होली डोल यावना होली कांगबुतरा मपलना होली थौरम पांगथुखे राजश्री बेगचंद्र मेमोरियल ट्रस्ट की तखेलंबम इराबोट फुंगदोरकपदा मतम अमदा यावसंग मै थाब मतमदा मै थारिबा अदुगी मनुंगदा याव हापतुना थानरमी मसिना लेबाकी साहोंगा होंगी हाइना थाजनरमी गौरांगा महाप्रभु पोलपदगी जीवा हिंसा तौबा फत्ति हाइदुना यावसंगी संग मनुंगदा विष्णु लेंसिलगा मियामना पूजा लोइरबा मतुंगदा मै थाबगी चटनबी असि लाकिबनी हाइखे यावबु मनुंगदा संग मनुंग थमगा मै थाइ हाइदुना बेर गोरदा हाइदुना कौवी अचुमना लाइबसे गौरांगा महाप्रभुना अवतार तौरपा मतमदगिदी यावजे जीव हिंसा तौबा यारोय जीव हिंसा की महुता हाने लेरमिबा संग असे सीधी अदुम सारची अदुगा निंसिंग बोइना सारची अदुगे मथंगदा विष्णु सालिग्राम जे लेंसले हायरगा आरतीना चिंग कल्ले हायरगा मधुदा सालिग्राम जे लौटोका लेंथोका मतुंगदा संग मै थाबा चनसे हायदुना अचुम संग मै थाबा जे चनकी हौखिबा मार्च 15 गी नुमिदांग पुंग 10 रोम ताबदा इरम सिफाई मनिंग लेकाइदा लिलोंग सिंगमांगदगी मियोय मंगा फुरमबदा इरम सिफाई गी मियामना कंदुना वांगोय कम्युनिटी हेल्थ सेंटर दा पुखरपीबा मियोय सिंगदा ओनसिलगा मराल सिबा यानिंगदे हारे ngasi iram sifai local lakpa community hall da club amade maira paibi singi oiba apunba mifam ama pangthoktuna thawong asibu yaningdaba phongdukre lia association gi member mani laishramna iram sifai songthamda thabal chongba yengba lakpada yamlaba miyoy kayana gari huranbani haiduna arakpa miyoy kaya fuke maduda laikai miyamna khamna ba hotnake miyam adubu lakshinana ba license nongmai fawba puthoknaduna blank fair tawke adu fawbada khamba ngamdabadagi वांगोय पुलिस कौदुना असोकप सिंह हॉस्पिटल द पुखटके थौदो अदु मई मंबना कना कनाना तौखिबनो हाइब खंगदे मखोयबु कनबिरिबा मियोयदा ओनसिलगा मियोय अहुंगी ममिंग पनबसि लाइबक थिबनी मखोय अहुमदा सिरिबा मरालसि हंदोकदबनी थौदो सिगी मखा तारकपदा मथंगी नुमित्ता इरम सिफाई वांगमा अताव खोंगदगी सेन खाइबा चचखिबा नुपि सिंगना तोंगबा गारीदा नुंग थाजिंदुना असो अपन थोखनबा यानिंगदे इरम सिफाई ममांग लितान मई थारंबा असि मतुंगदा तौबिगनु हाइखे सेना बै थौदोखा थोखिबा अदुबो कोइगी एम सिफाइद लैबि प्रजासिंग मखोइबो हाइबो सोइबसिंग कनबिग्रगा मोय होजि खबदा कोइगी मथक्ता केस पालक्तना मियोय हुम ममिंग पालकवासि अथु मतमदा हारिबा जी सिजिना मखोइगी
ꯑꯩꯈꯣꯏ ꯃꯥꯟꯅꯖꯗꯕ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯀꯟꯕꯤꯔꯀꯥꯟꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯣꯡꯈꯠꯂ ꯀꯦꯁ ꯇꯧꯔꯛꯄꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯂꯤꯂꯣꯡ ꯆꯦꯐꯝ ꯃꯈꯥ ꯍꯥꯏꯔꯤꯕ ꯖꯦꯁꯤꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯗꯣꯛꯄꯤꯌꯨ ꯃꯥ ꯂꯩꯇꯕꯁꯤꯡꯕꯨ ꯀꯦꯁ ꯄꯥꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ Huidrom Pusparani ꯏꯪ ꯁꯣꯛ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯜ ꯃꯔꯐꯨꯇꯔꯥ ꯃꯥꯊꯣꯏꯗꯒꯤ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯈꯤꯕ ꯑꯃꯗꯤ ꯅꯥꯠꯀꯤ ꯂꯝꯗ ꯃꯍꯥꯛꯅ ꯄꯤꯔꯤꯕ ꯊꯧꯗꯥꯡ ꯌꯦꯡꯂꯒ Pusparani Life and Silver Jubilee ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ngasi press club ta pangthokpa pawgi mifam amada Sahitya Seva Manipur gi chairman Khetri Birana Pusparani gi isai gi khongsat asi yengduna ikai khumnaba utkadaba thoram asi Sports Club Kaksing amadi Sahitya Seva Committee Manipur na punna sinduna April amada Kaksing da pangthokani Manipur da lairiba thoidok hendokna haithoi singthoiraba singbu pukning thogatpada handak sahi gi oina Pusparani da ikai khumnaba utpani haike Jawaharlal Nehru Manipur Dance Academy amadi Sangit Natak Academy New Delhi na punna sinduna numit humni sathagadaba Uttar Puraba Sanskriti Sangam ngasidagi Academy asigi Open Air Theatre da hokre Hawdobagi thoramda Jain Dance Academy gi Vice President T.S. Tombi Saknairaba Theatre Director Aiskan Hailal Sangit Natak Awardee L. Virendra Kumar Susaruk Yake Awang Nongpok Lamdamgi Maru Oiba Cultural Institution Sing Yauna Atai State Kayadagi Cultural Troupe Kayana Saruk Yare Academy gi Deputy Secretary Theba Devina Manipur amadi Awang Nongpok State Singi Jagoi Sing Atai State Sing da Khanganaba Pandamda Thoramasi Pangthokpani haike Tangible Cultural Heritage se chalaba Kuriyatam na chingbasu program gi aikoigi presentation asile yaujari aikoigi academy gi pandamdi Bharat ki mafam kyada yamna chanadana leiriba mayamna khangbidaba art forms mayamna mabu puthoktuna prajagi mayamda uchabangamba loina na magi sustainable loiba artist singbo khoina puthongna bu hona jaba si Sangit Natak Academy ki oiba Manipur Fair Service na sinduna sangai prodol leba St Joseph School da mahiroi singda maihau langpok thorakpada kamdongna thengnagadagi haibagi matangda demonstration ama tawkre Manipur Fair Service ki Divisional Officer and Nabasandra Luchingduna sathakhiba thoramadu mairoi singda matamama khaktada disaster thorakpa yabana madudagi matau karamna ngakthokani amadi yum yauna office singda thamliba maihau langpok thorakpada kannana polam sing matau karamna sijinnagani haibagi matangda sugaina takhe Nabasandra ISTV da phongdorakpada karigumba khudong thiba thorakpa matamda angang singasi matau karamna madudagi ngakthokadage maduna makhoi gi punsida thorakadaba khudong thiba singda kharadang oirabasu kanba ngamnabagi damak thoramasi pangthokpani haike Any disaster situation amada angangsingna makoida safe oina madu thengnanabagi damakta koi preparedness oina makoida awareness program ma chinjabani aduna koigi ajiki koi kano si St Joseph School si su angangsing si asukki matik yambanina makoida masugumba awareness si koi chahi mada yamdrabada taruk tagina teret fawus di koi tawbu ngamnabagi pandamda koi ngasi dagi hona ona jabani adu Mobile phone da nupi oibigi ikai khumnaba sokpa photo thagalakpada chenaba Sanam Sundarjit chahi yankai apopole kidraba CS Indrajit Sanam Pukri Mapal Chairak pinaba khonabada leibak miyamna mateng pangbinaba victim oiribi nupina phongdukre Jenariba mioi masana thabak adu tawri haina maral yajakhrabani adubu mahak ngarang khangawdana bel da thadokre nupi oibigi mayokta chathariba crime asigidamak mahakpu maira paibi amade miyamna chairak pibiu hare haiba pose Hojik bel out the Taduoga, free unit at Paze. I didn't know pig is at Pukongoi Naraga, labor potsida, pre winter posida, labor in my bell. My rap I beach on my sigi Marilanaba. I know Matic Sabadani people, other than Mating Pang be using hiding is it. Asamamadi Manipur border sector gi manungchan ba Jiribam subdivision gi Barak Turen Mapanda Kundari ba Zagador Borobekra amadi Lamtai Kunogi from Singda Hokiba Mars Kundagi Kuntaret Fauba HIV AIDS ki awareness program pangtukre Manipur State AIDS Control Society gi mieng makada FDC na sinduna pangtukiba thoronga mari leinana lamda maduda thengnari ba khudong sada ba kayagi matangda supuna khanane na ki hare kunja singna HIV AIDS ki test tawning ba amadi awada pa kaya leiriba si mari leina singna yengshin haning bagi apamba su phongdokna rakhe HIV AIDS pu maru phangna muthatna ba punna Thaudang Lawmina si haina FDC ki President CSJ Kumar na phongdo rakhe Handak yuar habada mayumakai amanga ta thokraba kangpupi kendragi manung chanba Faudel Vasti Godkha Tapon Lamso kamasung makui Godkha gi miyoi singda District Disaster Response Fund gi makada MLA Nemzakip gena yenthokre
ADC Complex Kangpokpi gi hall da pangthokhiba thoramadda SDC headquarter ADC Kangpokpi Kaigaulal Kipgen Susargya ke MLA na beneficiary singda ahan ba installment ki check khusinake nang BJP gi mini nang Trinamool gi mini nang Congress mini haiba partiality le deba party ni na makoi na mayam se equal treatment bi bani na government gi trap digi chief minister ibobibu mayam na thagat ka do bani Haukiba January tang marida yuar habada amanga ta thokraba oinam kendra gi imung singda relief ki senpham yentokpagi thoramama kendra sigi manung chanba irengbamda leiba ibudau chum mandaram gi sanglen da pangthokre kendra gi MLA Dr. I Ibohalbina luchingduna yentokhiba duda Nambol gi SDO N Ramananda su sarugya ke yamna sokiba imung tarani thoida lupa lesing marfudra manga amadi khara sokpa imung tarani thoida lupa lesing ahum chani yentoke thorama siga mari leinana Dr. I Ibohalbina Awana Tarabasingda Ministry of Home Affairs ki makhada State ki Relief and Disaster Management na sel gi tengbang piba asi penada ba khara leirabasu afaba khongthang amani haike Police sokpa singchi lising mau ranga pire yam nungaire Police sokpa da phangba ya basu phanghodre haba ya basu hapi raktre madu saka gi adi pesa leitabana aba oram basu yai adu party soi basing chidi Police sokpa ka manano no sokpa pali soi bi yum singchi su lerang nina erang esidi krek kitang chakki bada aidi amona nungsi nungsa lako matam da leibi ya da banina pali sokpa singchi gi manungda toy no ai tabon mayam su yauri madu saka na mu khanda biraga madu makata na khare henkana pibira kani haina aina thajai Mars Kunda MPCC gi Labor Cell gi Vice President gi Manipuri ba Mutum Dinesh ki 20/1 Election Committee na sinduna pangthoki ba campaign hawdopagi thoramadda Congress Party na masak thien bani haina Block Congress ki knowledge amata yaudana Block ki Secretary amana Press Note ama thadoki base yamna laibak thibani haina Block Committee gi President M Basanta gi cherol amana phungdorakle Congress Party gi mirep lauthokpagi hak block level da leite haiba miyamna su hena khangnaraba wafamne mifam aduna committee gi protocol amadi proceeding sing ikai khumnaba oina karigumba warip amata lokhiba leite asigumba lanai gi oiba wakhalol asi thadoktuna apunbagi saktam adu kendra sida uhaningi haire ngasigi ISTV News ki People's Voice da khurai larigengbam makha lekai dagi larigengbam Buddhisandrana Hauzik Social Welfare Department na ahal oiraba pensioner singda pension pithoknana ba Aadhaar card mathau tai hairakpagi matangda wafam khara thamlakle Ayah larigengbam makha lekai dagi larigengbam Buddhisandra kaujai ayah na ISTV ki People's Voice hairaba program asigi mateng laujaraga Manipur miyam amadi state government ki puning singsinjari madda Social Welfare Department na lokal lagi ba all age pensioner singi Aadhaar card submit tawgadabani haiba order thokli basi yaudaba sugya yadrabara Aadhaar card nattaba atoppa saktak se amana mahut sin biragadi yamna nuwaijagani maramdi hojik all age pension fangliba miyoy sing asi sahi humfugi mathak amasung sahi marfugi mathakta leiba miyoy ngaktani sahi humfugi mathakta leiba miyoy singdi kharabu fare sahi marfugi mathakta leiba sing asidi Aadhaar card leitabana ayamba ngaktani maramdi ahal loirabanina Aadhaar card number chatpa sungamde nambidiba miyoy singnasu yumthong koding chatlaga number nattabanina Aadhaar card painabagi kudong sawa phangde maram aduna Social Welfare Department na yaragadi atoppa saktak set amana mahut sindhinaba haina ISTV gi mateng lawjarga department ki mafamda nolokna haijari Manipur gi masak naiba aiba laikhidraba kangjam padam kumana iramba lairik ani taramdai numit ki masek amadi masa yaudraba usek ngasi hongnabi matungina Cultural University ki Vice Chancellor Professor N Khogendra na phongkre Uripok takhelamon nei kai talaiba Art and Culture gi Commissioner K Radha Kumar gi yumda pangthokhiba lairik phongbagi thoramaduda Kumantem Prakash amadi atai aiba aibi singsu sarukya ke miyamna laikhidraba saknairaba aiba gi photo da laisu katunai kai khumnake thorongi sarukama oina
Kabi Sanmelan Amasu Pangtoktuna Lekidrabagi Matik Magun Singthaba Amadi Hauzik Oiriba Manipurgi Pibamda Saithaba Saireng Sing Kabi Singna Patoki BC Professor Kogendrana Lamdamama Saukat Bada Iba Singi Todang Zawi Aiba Singna Apapata Kaya Fundoktuna Miamda Mitmai Ohele Lekidraba Sagnairaba Aiba Asigi Matik Magun Singthara Duna Mahaki Lairik Sing Naina Ningai Oi Haike Kurai Lamlong Amadi Lamlai Maikeda Tingba ISTV Network ki Optical Fiber Wire Ngarang Dingkuro Tap Mui Karana Kakat Lambadagi Ngarang Ayu Pung Taramathoidagi Kurai Lamlong Amadi Lamlai gi Maikeda Numidang Forward Network Asig Program Sing Yangan Bagam Kidre Masigidamak Warau Danaba Maike Adongi Service Provider Singna Miam da Kangalagi Hozi Amukana Temabem Talokjari Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laing babudi nadringai da saksal hobana hena fai Breaking Matung Member Mukana Taram Nokchade. Sandal District Manung Sana Machi Block the Kundari Ba Mumlo Ring Pum Kulna Lerakiba. Sahi Yankai Surak Pagaluina, Mumlo Ring Pum Baptist Church Gate, Nimit Humni Satagadaba, Golden Jubilee Thoram Hogdo Cre. Nong Sabalueba Kulgi Church Sanga Cre, Thoramatu da Technopol Kendragi MLA DK Korungtang, Sandal Edisigi member Kiasu Sarugiake. Bilas Authority Gi S. James Na, Thoram Asi, Lining Kakinatana. Laiminari ba lamdam asigi tongan ba frup singi marakta nungsi sana ba purakna bani haike Langol dalai ba NIT complex da ngasi Lions Club of Imphal City na sinduna idan tawbagi thoram pangtukre thoramadu da club asigi member amadi NIT gi mairoi singna idan tawke Augri 2016 ga mari lainana institute asida pangtukiba thoramadu da Lions Club of Imphal City gi luchingbi kya susarugya ke club asigi president Dr. R.K. Kumar Jitna Lions Club of International Gi Serve the People's Haiba Timgi Makada Idan Tawbagi Thoramasi Pangtukpani Handa Pangtukliba Sina Institute Asigi Campus Ta Ahumlak Subani Makata Nasu Lagliba Sahi Singda Pangtukigani Haibaga Loinana Igi Maru Oibagi Matanga Su Wafam Kaya Funduke National Program for Control of Blindness Thobal District na Sinduna Ngasi Khongjom PSC da Lemna Ngogdong Leibra Yang Thupagi Kem Ama Pangtukre Kemaduda Khongjom Circle gi akoi bada leiba mioi chama marfudra rom layeng baga loinana ngogdong leiba mioi kuntra hena khangdopangam ke National Program for Control of Blindness Thawal District Account Assistant asigumba kemasi Thawal District ki mafam kayada su pangthokigani ahumlak suba oina Khongjom da pangthokliba asidagi ngogdong leire khanglaba mioi sing tha sigi kuntra mathoi da Jenims da lemna layengani haire Loktak Brigade amasung Red Shield Division ki makada ani suba JK Light Infantry na Usa Club na chay Jingdonga kusamna duna lemna layeng bagi kem amangasi Bisnupur Ward number 13 Sothe na chaw Jingdong da pangthokre kem aduda mioi chahum lom layeng baga loinana hidak langtak singsu lemna pike Malem gi TB numit Chandel District ki Indoor Stadium da pangthokre thoramaduda ADC Chandel Sambunat CMO Chandel Dr. Romi ADC Chandel gi CEO TS Kothar Susarugyake Ngasigi Thoramadu ki sarukama oina Chandel District ki akoibada laiba school gi mahiroi singda TV laina ki matangda quiz competition ama supangthuke Malem gyani subalanjau da Japan lanmi singna makutta mamaleba ki damak thawai thakraba lanmi singi mafamda tara suba sector gi tara tare suba Assam Rifles na Ukhrul District ki Sangsat War Memorial da ikai kumnabut kre Thoramadu da civil amasung AR gi makok thongbasing akoibagi khunja sing susarugyake
Amaramda Kuntaruk Suba Sector Gi Taramathoy Suba Sam Rifles na More Ward number 3 da Leiba All Community Welfare School da computer set taruk printer amasung internet ki facility yauna kusinakre. Ngarang namidang pung mapan gamit mangarom taba matamda More da Leiba IB maya amade pung mapan gamit tararom taba matamda More da Sagaliba integrated checkpost maya da bomb ani pokai kre hari. Tawdo da mi asopan di yaukide kanana karigidamak bomb asi pokai halam libano haiba chap chaba khangmangam dre. Hauzik sanamagi Paulo Vidase. Ngasigi sanamagi Pauda April Nipan dagi tara fauba Indiana yumbu oiduna Madhya Pradesh ki Indore da pangthukadoriba ahumlak suba Asian Kho-Kho Championship ta India ki team da Manipur dagi Nirmala Laishram sarukyagadori. Mahagna India team ki selection phanglakpada Manipur Amateur Kho-Kho Association na nungaiba phungdokli. Mak hauzik Haryana gi Faridabad ta India camp ta sarukyare. All Manipur Volleyball Association ki miyeng makhada Social Educational Welfare Athletics Club Nachongna Sinduna Club asigi ground da team tarana group mari thokna khaidokduna tha asigi tang punipan dagi sathariba ahanba state level cash prize mini boys volleyball tournament ki ngasasana ki ba ahanba match da PYC Mang Imphal na KYVA Khoizuman bu set ahum sinoda anisba match ki sana ki bada SWYC Santipur na PBM Wangjing bu set ahum anida ahum suba match ki sana ki bada NYVA Naurem na IGO Oinambu set ahum sinoda marisba match ki sana ki bada SWYC Santipur na MSA Mang Imphal bu set ahum amada amade manga suba match ki sana ki bada Alipur na Sewa na chobu set ahum sinoda maitiba pikre. First state level SSWYC trophy ki final da LYA Wangu Laifam amadi FC Sanangkhong sanaragani. Wangu Sanangkhong Social Welfare Youth Club na sinduna club asigi ground da team tarataruk na group marithok na khaidokduna tha asigi tang tara nipal dagi sathariba SSWYC trophy ki ngasasana ki ba ahanba semi final match da LYA Wangu Laifam na BYDO Team A Borayang Bibu Gol Mari Amada Amade Anisuba semi final match da FC Sanangkhong na TUEDAC Wangu Terabu Gol Amasinoda Maitiba Piduna final Chankibani Trophy asigi aroiba match tha asigi tang kuntrada sanaragani Makatana sanabagi pau boyaning thongjamdagi phangbigani Thagachari ngasigi sanabagi pauda I-League Football All India Football Federation na sinduna pangthokliba Second Division I-League Final Round da Manipur gi Neroka Football Club ki home match waina Minerva Academy Football Club ka ngasi Kumalampak Main Stadium da sanakiba match da team animang na goal amata chanadana draw satkre Home team oiriba Manipur gi Neroka Football Club na ahanba amadi anisuba hapta goal chanba yapgi tanja phanglabusu goal onthokpa ngamkhide sanaroi singna match manungda utkhiba performance sing adu football bu pamjaba ayengba babok singna apenba oikhide ngasi sanakhiba match asida Neroka Football Club ki sanaroi CS Anand Kumar amadi David K Singaite da center referee na match ki humphumari suba amadi humputra mathoi suba minita yellow card pikhi Ningsingba yai Manipur gi Neroka Football Club Eastern Conference ta point tara ni thoi pangduna ahum suba position takhibani amaromda Chandigarh gi Minerva Academy Football Club na Western Conference ta point tara mafal phangduna khwaidagi makok thangba team oikhibani Manipur gi Neroka Football Club mathang thagi April tang anida anisuba home match oina stadium asida sanagani Cricket Manipur Cricket Association na sinduna luwang sangbomgi luwang pokpa cricket stadium da team tarana group ani thongna khaidoktuna tha sigi tang mapal digi sathariba ahum suba MCA W Pralhada amadi W Ramanda Elite Cricket Tournament ki ngasi sanakhiba match da Rez Nagamafalna Traukwa Kaithelbu wicket mangada maithiba pikre Rez Nagamafalna toss ngamduna fielding side khanki ahanba innings ki batting tawkhiba Traukwa Kaithelna over kunthra mangada wicket mapal turaga run chamaga kuntaruk lawki
ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗ ꯑꯅꯤꯁꯨꯕ ꯏꯅꯤꯡꯁꯀꯤ ꯕꯦꯇꯤꯡ ꯇꯧꯈꯤꯕ ꯔꯦꯁ ꯅꯥꯒꯥꯃꯐꯥꯜꯅ ꯑꯣꯚꯔ 32ꯒ ꯕꯣꯜ 3ꯗ ꯋꯤꯀꯦꯠ 5 ꯈꯛ ꯇꯨꯔꯒ ꯑꯄꯤꯕ ꯇꯥꯔꯒꯦꯠ ꯑꯗꯨ ꯌꯧꯗꯨꯅ ꯃꯦꯠꯆ ꯑꯁꯤ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ ꯃꯦꯠꯆ ꯑꯁꯤꯗ ꯔꯦꯁ ꯅꯥꯒꯥꯃꯐꯥꯜꯒꯤ ꯁꯥꯟꯅꯔꯣꯏ ꯅꯤꯀꯤꯅ ꯋꯤꯀꯦꯠ 4 ꯂꯧꯗꯨꯅ ꯃꯦꯟ ꯑꯣꯐ ꯗꯤ ꯃꯦꯠꯆ ꯇꯥꯈ꯭ꯔꯦ ꯍꯌꯦꯡ ꯁ꯭ꯇꯦꯗꯤꯌꯝ ꯑꯁꯤꯗ UCC उरीपोक अमदी RCC चुरचानपुरगा सानगनी अमरोमदा एसोसिएशन असिना सिंदुना लंगथपाल पब्लिक ग्राउंड टीम 13 ग्रुप अनि थोकना खाइरोक्तुना था सिगी टांग मापलदगी चथरिबा अहुमसुबा MCA प्लेट क्रिकेट टूर्नामेंट की ngasi सानखिबा मैचता फोर्स खेटिगाउना PCC मयाई कोइबिबु रन 35 दा माइथिबा पिख्रे फोर्स खेटिगाउना टॉस ngamduna ahanba innings ki batting tawbada apiba over 35 da wicket nipal turaga run chani lawki masigi pakhumda anisuba innings ki batting tawkiba PCC mayai koibina over 30 ga ball ahum da wicket loina turaga run sama ga 35 khak lawduna match asi maithi khibani ngasi sanakhiba match asida फोर्स क्रिटिगाउगी सानरोय अभिनाशना विकेट अहुम अमदी रन 35 लौदुना मैन ऑफ द मैच ताखरे हयेंग ग्राउंड असिदा TCM DC थोंजू अमदी KIYC खेत्रिगाउगा सानगनी लुआंग संगम क्रिकेट स्टेडियम ममांग चहीगी जुलाई अमदी अगस्त थादा BCCI की सेक्रेटरी मिस्टर अनुराग ठाकुर अमदी क्यूरेटर आशीष भौमिक मणिपुर लाक्तुना मणिपुर की अमत गायरबा लुआंग संगम की लुआंग पोप क्रिकेट स्टेडियम दा यंगछलमलबा मतुंगदा अखनबा मियंग अमगा लोइनाना इंटरनेशनल की थाकदा क्रिकेट सानफम ओइनबा अमदी मणिपुर की मसक नाइबा अफबा क्रिकेट सानरुसिंग पुथोनबगी पांडमदा केजी 250 केजी 100 अमदी टोन अमगी रोलर मशीन अहुम मोइंग मशीन ग्राउंड ग्रास मोइंग मशीन अनि BCCI ना मणिपुर क्रिकेट एसोसिएशन दा पिरक्तुना लेरे अखोगी मणिपुर क्रिकेट एसोसिएशन की साइड तगी फुल मेंबर से फंगनब होनबदा मौना डिमांड अमा तौगी प्लस अखोगी क्रिकेट की स्टेडियम असे साखोनब होनबदा अखोना संगिबा मागी दरकार होइबा इक्विपमेंट सिंग जखोना मौना अखोना पिबिरनबा हाइम मतमदा माना अदुगी स्टेप लखोलपा ओइना अखोगी BCCI की क्यूरेटर स्पेशलिस्ट क्यूरेटर ओरिबा आशीष भौमिक अना माना अगस्त की तानी पांदा अखोई मणिपुर क्रिकेट एसोसिएशन अखोई लुआंग चमुंग क्रिकेट ग्राउंड थाबिरक्तुना अखोई यिंगचम हौग्रे हर मतुंगदा माना मणिपुर क्रिकेट एसोसिएशन की अवापा इक्विपमेंट सिंग अखोईगा मुगे तानरा मतुंगदा हाइबदी अखोइना डिमांड अखोईगी नोंग याम ताबा मरमना इसिंग चुपथोनबा अखोईगी मैचिन शॉप मरुइना ग्रास शॉपर दगी अखोई लोडर वालिबा मयाम से डिमांड तौ अखोइना पोट तौगी हारे पोट डिमांड तौगी पोट खुदिमक अखोई हजिक अखोई पुन्ना पोट तरेत हजिक बिसाइन थाबिरक्तुन लेरी अदुबु ख्वाइदिगी लुरिबदी स्टेडियम असि चही खरगी ममांगदगी मणिपुर सरकारना मरी लेनबा सोसाइटी अमदा सेमगत सागतपा हौरमलगा लोइसनदबा असिना नेशनल की थाकता पांगथोकदबा टूर्नामेंट कया एसोसिएशन असिना पांगथोकपंगमदना लेरी स्टेडियम असि मपु पांदबगा चप मानरे बाबोक्सिंग फमनबा चौकरी अटे अकाई यावरे ड्रेसिंग रूमदा अमोट अकाई पैशनबा बाथरूम लैट्रिन टॉयलेट लोइसनदबा मयाम असिना स्टेडियम असिगी मसक मचु थोहनद्रे अवार्ड अपासिंग असिगी मतंगदा एसोसिएशन असिगी जनरल सेक्रेटरी पेयर नंदना हाई स्टेडियम साबलो सिंदबसे अखोगी MCA दा यामना अचौवा अवाबम पी मरमदे अखोई क्रिकेट अमा तब मतमदा अखोइना होस्ट ओइबा मतमदा अखोगी ड्रेसिंग रूम से BCCI की मतुंगिना यामना नांगदबनी मागी टॉयलेट अटैचमेंट तौबा मागी फजना फमम लेबा खोपा ओगेदबनी अदुदा स्टेडियम से साबलो सिंदबनिना अखोगी टॉयलेट से सिंदबा यादना लेरे अदगी का सिंजु लोय मोतना लेरे अदगी स्टेडियम मथक्ता लेरिबा चौकी सिंग टेक्तुना मपु पांदुना लेरे अदुबो अखोई MC की साइड तगी ngamjaba अखोई ऑफिस स्टाफ अमानी हातुगा हापगा मरमरते अखोई यंगजंबा सिंदोपे याबा मखै तौरी अदुबो ऑफिशियल साइड तगी हाबदी मसी MDS ना मसी कंस्ट्रक्शन वर्क तौबनी मोइदजु अपील तौजरी MDS ना याम थुना मसी लोशन बिदुना अखोई मणिपुर क्रिकेट एसोसिएशन सिनाबीदुना मसी अखोई होस्ट तौबदा अचौ मतें पांबिनबा अमदी मणिपुर गवर्नमेंट हाइजनिंग ऑनरेबल CM ना मणिपुर से स्पोर्ट्स मांगिंग थाबा लम अमा ओइबनिना खतम मियें चंगचनबीदुना अखोई मणिपुर क्रिकेट से चाखोपदा अखोई अचौ मतें पांबिनबा अपील तौजरे
Association asina Manipurdagi afaba cricket sanarusing puthongnaba tournament kaya pangthoklabasu sanafam matik chadrabadi kanaba phangloi athuba matamda Manipur sarkar amadi mari leinabasingna asanwa miyeng amagi makhada pungning chingchinbiduna loisendana lairiba amadi waliba infrastructure sing semjellabadi soidana BCCI na Manipurgi cricket masana de miyeng thamlibasi mai pakani Thagatchari makha taba pauda ngasi nomagi oiba e ngasagi pau ICAR Lampel Party Pangwa Pauda Ngasigi Kwaidagi Sakiba degree Celsius Kuntaru Dasmik Mari Kwaidagi Ingba degree Celsius Taramatoi Dasmik Mari Nungshita Yauba Ising Manil Gisang Ayukta Sada Marputarani Toy Nungtilda Sada Yakimapal Kogi Ngasigi nong sungkibagi sang tara dasmik sino millimeter koigi. Haujaroi badamaroi bapa amukhana. Gaikhangamgi mahutta MLA TN Haukipu Manipur Pradesh Congress Committee gi President oina hapkhre. Sanjit Misigi matangda tehelka da phunglokiba photo singadu Human Right Alert ki Executive Director Bablu Loitongwamna pi kiba photo singi haina mak masana court ta phungdokre. Amadi Manipurdagi apspa lokhoklabadi khongjang handokani haina irom chanu Sarmila nangasi Delhi gi Patiala House Court ta phongdokre. Nasi guna dia ISTV episode pau matang solution jare meng tabir basingba mukahana khorumtare.